Ngasigi video asi 2013 da USA da aseng bokhiba hek taba matamda tuman yungkhiba khangoroidaba wari amakhakni. Wari asi haudringai mangda adomsu amuktang wakhan khanbiyu. Mangda ubiriba nupi asinabu mi hatpa ngamlomgadaba manbibra. Mahakki saktam, mahakki minok, mahakki acting asi awubasingi thamoiba asuki matik summatpa haibadu oi. Masising asigi marumda mahakna chathakiba crime adu tabirabadi adom soidana ngakpa fawigani. Mahakki ming Isabella Guzman kawi. Mahak 1995 da USA da nongmagi sura talaga chajaba lairaba imung amada pokhi. Lairaba imungda poklubana Isabella piklingai punsida setpa chaba maning thunglakkhide. Makhoigi laikai da lairiba mamanabasing amadi iskungi marup singdi makhoigi imung manung singdi ina kairak khunba oibana makhan gi asapot puraktuna chaba makhan gi sanapot puraktuna sanaba amadi maman atang firon sing setpa uraga Isabella gi thamoida mahakki mama amadi mapana mahakki apamba potchai amafau nongmata pibidi haibigi damak waraujarami. Asumna Isabella na ina kairak khunba macha singi matau ururaga mayumda halaktuna mahakkisu sanapot labiyu firol labiyu haiduna lairaba mama amadi mapada toina ningai tawduna kappaurakhe. Adubu nongmagi puk thallabadi haiduna afangba thabuk suduna hingjariba Isabella gi mama amadi mapanati mahakna labiyu hairiba atangba potchising adu matau karamna leiba ngamlugani. Makhoigi naitom poksabi machanupi asigi apamba nongmatam maning thunganba ngamjakhide. Masigidamak Isabella mahakki mama amadi mapabu thamoinungda yamna waraujaki. Mahakki aningba apamba thunganba ngamde haibigidamak shauduna mahakki mamana kaurabasu khumsinnaduduna tuminna leijilamki. Masigidamak Isabella mahakki mama amadi mapabu thamoinungda yamna waraujaki. Mahakki aningba apamba thunganba ngamde haibigidamak shauduna mahakki mamana kaurabasu khumdaduna tuminna leiba horakhi. Mama amadi mapasu mahakki asigumba matau asida yamna nungaijakhide. Makhoisu Isabella chauraklaba kanda soidana gyan tajarkani haiduna nungaitaba pumba thadokduna leirammi. Adubu chauraklaga Isabella di henjilakki. Isabella na khitang chauraklaba matamdadi mahakki aningba apamba amata mamaga mapagana tawbiba ngamde haibigidamak mamagi sinthakta wa khumduna khatnaba horakhi. Mahak nongmata imungi awabadi ubiramde mamaga mapagana leiba ngamni ngamloi khangdana maman atangba potchai leibinangai-gidamak demand tawba henjilakhi. Adubu mahakna fana yamna ningai tawduna hairabasu hingnabagi lanfamda nongmagi charakhak hendrabadi haiduna thabuk suduna chajariba mama amadi mapaganadi matau karamna mahakna demand tawriba maman atangba potchai sing adu leiba ngamgani. Angang oiribasingi haunabi makhoigi aningba apamba potchai adu leibidrifau pibidrifau kappa adumaina Isabella su angang oiribana mahakki aningba apamba amata phangdaba maramna mamanabasingi matau ururaga matam suppada kaptuna mama amadi mapagi mathakta nungaitaba thamlamki. Mahakki marupsingna firon atangba setpa uraga sanapot makhan gi paiduna sanaba uraga Isabella asuki matik mahakki thamoida nungairamkhide. Isabella matam suppada mahakna piklingaidagi hojik fawa mahakki mama amadi mapagana mahakki aningba apamba amafau pibiraktri haibagi wakhansina maram oiduna nongmagi mahakpu hek pokpiriba mama amadi mapabu yeknabagum khanduna wa amata ngangdabi tuminna leijinbagi hainabisu hengalakhi. Asumna imung amatata leiminnariba makhoi masengi marakta pukchen khoichen tinnarakhide. Mahakki mama amadi mapa anigi maraktasu nongmata mayumda harau nungaina leiminnaba phanglakhide. Masina maram oiduna Isabella gi mapana Isabella amadi mahakki mamabu thadokna chatkirame. Matam aduda Isabella bu mahakki mamana yokpa taramkhe. Hana mapa leiringai matamdadi lairarabasu nongmagi chara faudi chaba phangjarambani. Adubu Isabella gi mapana makhoibu thadokduna chatkibadagi nongmagi imungi fibam soksinba henjilakhi. Nongmagi chara ani chanaba hotnabada asuki matik wakhi.
ꯑꯃꯔꯣꯝꯗ ꯏꯁꯥꯕꯤꯂꯥꯅ ꯆꯥꯎꯔꯛꯇꯨꯅ ꯆꯍꯤ 18 ꯁꯨꯔꯛꯂꯕ ꯐꯥꯎ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗ ꯅꯣꯡꯃꯇ ꯍꯔꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯃꯃꯥꯅ ꯀꯧꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ꯫ ꯇꯨꯃꯤꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯆꯥꯎꯔꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯈꯜꯂꯒ ꯁꯨꯝ ꯆꯥꯎꯔꯛꯂꯒ ꯏꯁꯥꯕꯤꯂꯥꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯐꯥꯎ ꯄꯤꯕꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤ꯫ ꯇꯁꯦꯡꯅ ꯏꯁꯥꯕꯤꯂꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯖꯤꯟꯗꯨꯅ ꯃꯃꯥꯟꯅꯕ ꯄꯨꯟꯗꯗꯨꯅ ꯅꯩꯇꯣꯝ ꯇꯥꯔꯛꯄ ꯃꯔꯝꯅ ꯏꯁꯥꯕꯤꯂꯥ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯈꯣꯏꯅꯗꯤ ꯈꯪꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯁꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯈꯤ꯫ ꯏꯁꯥꯕꯤꯂꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡ ꯏꯁꯥꯕꯤꯂꯥꯒꯤ ꯃꯃꯥꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯈꯪꯅꯔꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯥꯕꯤꯂꯥ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯁꯥꯕꯤꯂꯥꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯏꯁꯥꯕꯤꯂꯥꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯕꯤꯂꯥꯒꯤ ꯃꯄꯥ ꯑꯅꯧꯕ ꯑꯗꯨꯗꯤ ꯃꯃꯥ ꯃꯆꯥꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯗꯕ ꯃꯔꯝꯅ ꯋꯥꯈꯜ ꯇꯧꯖꯤꯟꯗꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯈꯠꯅ ꯂꯥꯎꯅꯔꯝꯂꯕ ꯇꯨꯡ ꯏꯁꯥꯕꯤꯂꯥꯒꯤ ꯃꯃꯥ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯐꯠꯇ꯭ꯔꯕꯤ ꯏꯁꯥꯕꯤꯂꯥꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯁꯨꯔꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯉꯛꯁꯝꯗ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯁꯨꯔꯤꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯧꯔꯝꯂꯒ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯣꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯏꯁꯥꯕꯤꯂꯥꯅ ꯍꯟꯖꯤꯟ ꯁꯨꯔꯤꯅ ꯊꯤꯟꯗꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯏꯁꯥꯕꯤꯂꯥꯒꯤ ꯃꯄꯥ ꯑꯅꯧꯕ ꯑꯗꯨꯅ ꯏꯁꯥꯕꯤꯂꯥꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯕꯥꯠꯔꯨꯝ ꯇꯥꯅ ꯆꯦꯟꯈꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯕꯥꯠꯔꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯏꯁꯥꯕꯤꯂꯥꯅ ꯊꯣꯡ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯃꯤꯐꯠꯇ꯭ꯔꯕꯤ ꯏꯁꯥꯕꯤꯂꯥꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯥꯏ, ꯉꯛꯁꯝ ꯑꯃꯗꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯃꯐꯝ 69 ꯁꯨꯔꯤꯅ ꯊꯤꯟꯗꯠꯂꯝꯈꯤ꯫ ꯑꯗꯨꯒ ꯏꯁꯥꯕꯤꯂꯥ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯍꯥꯏꯕ ꯑꯃꯠꯇ ꯄꯤꯕꯤꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯔꯤꯕ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯁꯥꯕꯤꯂꯥꯒꯤ ꯃꯄꯥ ꯑꯅꯧꯕ ꯑꯗꯨꯅ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯛꯆꯥꯡ ꯄꯨꯝꯕ ꯊꯛ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯏꯁꯥꯕꯤꯂꯥꯒꯤ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨꯅ ꯕꯥꯠꯔꯨꯝ ꯑꯗꯨ ꯄꯨꯝꯇꯥꯎ ꯇꯧꯔꯝꯃꯤ꯫ ꯏꯁꯥꯕꯤꯂꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯟꯊꯕ ꯇꯧꯗꯨꯅ ꯏꯁꯥꯕꯤꯂꯥꯒꯤ ꯃꯄꯥꯇꯣꯟ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯎ ꯄꯤꯔꯝꯈꯤ꯫ ꯄꯨꯂꯤꯁ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯥꯕꯤꯂꯥꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯍꯥꯠꯂꯝꯂꯕ ꯇꯨꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅ ꯄꯨꯂꯤꯁꯅ ꯏꯁꯥꯕꯤꯂꯥ ꯐꯥꯕ ꯐꯪꯂꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯂꯤꯁꯇꯒꯤ ꯃꯍꯥꯛꯅ ꯂꯣꯠꯂꯒ ꯆꯦꯟꯕ ꯉꯝꯒꯅꯤ? ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯁꯥꯕꯤꯂꯥ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯕꯤꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯠꯇꯅ ꯀꯅꯥꯅꯣꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯁꯤ ꯍꯥꯠꯂꯨ ꯍꯥꯏꯔꯛꯏ" ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯏꯁꯥꯕꯤꯂꯥ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅꯁꯨ ꯏꯁꯥꯕꯤꯂꯥ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ USA ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯣꯝꯁꯨ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯤꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯁꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯏ, ꯉꯛ ꯑꯃꯗꯤ ꯀꯣꯛꯇ ꯃꯐꯝ 69 ꯍꯟꯖꯤꯟ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤꯕꯨ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯤꯗꯦ ꯂꯩꯕꯤꯗꯦ ꯃꯅꯤꯡ ꯊꯨꯡꯍꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯌꯥꯃꯨꯛ ꯁꯥꯎꯅꯤꯡꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯑꯗꯨ ꯂꯥꯏꯔꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯀꯌꯥ ꯁꯥꯊꯤꯈ꯭ꯔꯕ? ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯄꯨꯝꯕꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯂꯩꯔꯝꯒꯗ꯭ꯔꯥ? ꯃꯔꯨꯞꯁꯤꯡ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒ ꯂꯥꯏꯔꯕ ꯃꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯏꯁꯥꯕꯤꯂꯥꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯥꯕꯤꯂꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫
ꯃꯌꯥꯝ ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯃꯔꯝꯅ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯏꯁꯥꯕꯤꯂꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯕꯤꯅꯉꯥꯏꯒꯤꯗꯃꯛ ꯉꯁꯤꯒꯤ ꯏꯁꯥꯕꯤꯂꯥꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫